Ngarang numidang naran sena maningda leiba Nelpa Ching, Lengang Ching, Chingfai Ching, Lower Khoiren Taktagi Kuki Khulai Paiba Singna naran sena da bom amadi nongmai round kaya marung kapsinduna attack chatharakthrai. Thaudok adu ngarang numidang wairam pung taruk makhairom tarakpa aduwaida thokibane. Thaudok adugi matung pung khara lepluraga ahing pung 13 tarakpa aduwaidagi akanba mawngda amuk hanna bom yauna attack chatharakhe. Village volunteer singna su handuna nongmai round kaya kapkhe. Thaudok aduda asoka pan yaukibagi paudi leite adumoinamak Central Force singna kablakpo oramgani haina chingnaba searchlight ama daran saina maning leikai gi yum amada tasilakpadagi yum adugi potchai khara amanga ta thokhe. Thaudok thokpa mado Central Force na duty tawduna leiba mafamne adubu matau karamna kuki singna numidangda attack chatharakli haibasidi achauba wahangama oire. Yumlakta searchlight tasilakpadagi amangata thoklaba naran saina maning laikai ward number 7 da leiba yum adugi yumbu ningthaujam bisorjit na tom tibida hai ngarang pung 13 makharom tarakpa aduwaida mahaki yumthakta makhol yamna hauba pochak ama tasilakhe pochak aduna imungda tarakpada mahaki firwal hapa yoti godres upu ama amangata thokhe Pochak aduna famungda tumduna leiriba miyoi singda taramlabade asogapan asi ana fauba yauromba yai haina mahakna nungnangba phungdorakhe. Taramathoi makhai baro tarakpa adwaida karigumba hauba makholama aigi yumgi tin phakairaba matung silingju phawjilaba matungda aigi kada leiriba goddess da phakairaga manungda leiriba phi खरा चाखी अम्बा हुई असिगुम्बा थबकसी अदि कनाना तौरिबनो कमाइना कापसलैबनो नुपी अंगांग तुमनरबा मतमदा अखोजु युमदा तुमगदबसी हौजिक इरांगसिगी मरम ओइदना अखोजु अकी अखंग पोकनरे युमदा तुमगदबबा अखोइ तुमहम खंगद्रे अदुना यारगति मसी हौजिकी फंगिबा पोसक असि सर्च लाइट की सेंट्रल फोर्स न सिजनबा ओइरंगदो मालिएना अखोइना सुम खनबदा हाइनबदा अखोइना थाजै अदो मसी यारगति युमलकता नोमै कापसनबा खोसनबसी तौबिदनाबा अइना मीडिया की तरफ ता अइना थमजै।